midmang da uri ba nupa asi mayam na chaklam po ni uram basu yai. Mahak asi chaklam banate numito Inglising humbu mariga mautra taruk suba ingagi nini panba nungthil gi punga matarak pa numit na chap yung matamni. Mahak chak tap tayo saraga nungthil tum na bohonarambani. Mahak na tummi basi thabak laitabagi tummanate mahak metric thaba lobida ngairi. Numit ki minok may sana nungdin tumbudo yaramte. Mahak kwaidaw yam na sawalami. Metric thabagi larik kan na pabana kokta masalpen yam kan na tawgi. Madu phanaba haiduna pothajabani. Saraba kalin gi maisana pothaba ngamaktadana mahak hai mahi aingba mathaklagadi thamoido ingani haina khalaki. Money bag kanna thiraki. Lastadi mahak money bag adu funky fak thokluba matamdadi paisa amabo yarongide. Paisa laitribagi maramse GPay na anamba sirinabagi nate mahak tasengna paisa laijadabani. Laik yamna pabagi hongnabi mahak ki paisa do laik ta yapsallamgadra haina thiruba matamdadi suknatagi lupa kun pangba ngamsaki. Lupa kundu pai haraga mahakna dukanda hai mahi laiba chatlami. Alice. क्या बेची है? 60. क्या कहीं पिरम दायना? आज आ रही है. Mahakna pamiba hai mahi dudi lupa 60 pirami. Mahak upai leitadana numito lupa 10 biya hai mahi anina lena bohonarami. Numidang pung taruk tarak pamatamda mahak iruza maitharami. Iruza baloriga kari tausige haina khalami. Khalluba matamda tauningai kemta layamde. Mayambagi kada changaga larik amasum faami. Aduda inflation haina topic ama thenglaki. Topic adu pungning hakchang lupna pazaki. Akupa marol mathangi video da thengnarasi.